Doa ya sam kai re na phari ni na tip tu dia. Hello everyone, मैं अपना मर्गी चैनल ले त्राउन नौकरी अदम याम नसीदी आई मैं आमदा कई नोंतंग सिंदोक चगे अदम याम को नसी इना जुम नुंग सिंदो इंगे दसी की मागी के नोसे मको के तार का काई रे बको सिसे सारे जिलाना इबदनी सिसे अखो साइना इंगोंदा ममांग दा बर्थडे दा गिफ्ट तौगी बनिबा औ द सिसे काम थीना काई रे जुम नसी ममांग दु सेम रे बनिबा कोई चतना आई सिगा लापदगी अनिरक सुरे बको संदोक सिंदिन तौइजे सिसे मतो सिगी मुखुना कलमा यावद्रे हमरा अमो दु कदोम द चंगरे थी बंगद्रे तादने मांगरेबा अखोई साइ लागा सिचे उबगा इसौ कांगदनेबा अदो मा लापगा आई इसौसे आइना माना मसाना तौइने मौन ताइना दोइनेबको कैगिनामदा आइना तौइनाइदे आइगोंदा लोरने अदुना असिगी से असोइबसे आइना मौन ताइना जन्दोइने दोइने दो कैदोंगैदा नुपिबुना म इसाना सोयानि इसाना हायरदबनि असोइबुना मग नंग नुपाना तौइनि नंग तौइने ताइना सनगदबनि नत्रदिने को मागी सावबदो आइगोंदा खर सावबदु गी अतैसु डबल 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 हेंगतकनिबा नंग तौइने ट्राइ नंग तौइने ट्राइ नंग तौइने ट्राइ ना हायरगदि सावबगी चांग खर हिंदगी नथगिदोनेबको अदुना सिगी ट्रिक्स से मैं तौगदबनि आई होजे पैसा लाखबा नंग तौइने ट्राइ ना मौन हायदोनि अदा आई चानु बिसु कपे वीडियो नाटक नमगे जादको आई चानु बिसु नमते हे जोगने लवाइसु मुसम जावदे कना लौरिबो खंगदे वीडियो दुगा अखोय मचागी सोस्ती पूजा तौबदो अखोय खोगी चटनबीदना ट्रेमोय स्वाइगी ओइबा बामोन कौरगा स्वाइगी पूजा मोइन दुम तोपरे सिगदी मेते बामोन दो लेतबगी मयाम लाना दुम खनबीनुबको सेसिगा अखोयसु उपाय लेतबगी सिगा पूजा दो दुम तौबनी मोगी चटनबीगी मोंगदा ट्राइ तोइनिगी जुम सेंबा नुमिता पूजा दो फनबगी दमकता दुम ममा तौथोपीरे आई चान बिजे कमाय तो दरोंदे आई नदी फजना दि जुबीदी थकीबनी अदुम दुमाय मसम फजना हौरक्ति युमि लवाय तांगना लाई हेबा अयुक नुदिनसिगा नंगना मतम हा खंगदने हिपिदो कैगिनोबा दगी नफुरी तुना तुम आइगे वीडियो सिगा मतम पुनमक्ता फजबा फिरोन सितना लुना नमता जाबरो माय मसाजे मतम पुनमक्ता अपटपा मगा खंगा अपटपा मगा फुरी अपटपा मगा इकाय जइने कई जुंग दा ताई सेले सूट सेले रे जुंग हा नफीदो तुम असेपम द सेने ले इकाय जायबो नि नंग न चासे हें चावा कना लौदबा कै सजत लौदबा इदि खीबना लोरे कमाय तो दुना आई गते तुंग ने चोको चोको ngang से वीडियो रो थोको खन थोको से आई ताई से ले अयु नुदिनसिगा नंग फीगा सुक लेगुना कै दौरगे फेन थाई फेन थारगा फी सुपगा कना तुमना गेने नंगो आई ख्वाइदगी साउनिंगबाको अयु नुदिन दमीना फमुंग लोसनबा फमुंग द सुमाना चखायगा हिपसे याम साथिना साउनिंगे होगलु जाम साथिना जेंगिंग दे को चखु चथु पाइ वीडियो नंग से उद्रने चथु कोनिया नंग वीडियो साइट तो बस या कदरे से बुआ आई ओय होगलु ने कहिने ओलांग रसिका फीगा सुप्तना कइ बिबम नंग कइ दुबुआ नुपाई पुंसिसे नुंगाइरो पोरी नत्रा मतम नमक्ता चाक थोंगनी कंगदे फी सुनी कंगदे एकदम मपुंसिसे चेंग लेते हिंजांग नापी लेते कयिंग कंगदे मोय पुंसिसे नुंगाइबा दुनिया जग अनि सुदब्रा न खले नपागी लिचे सरक चटकन को नपागी सुंब व्यवहार चला पापा पामने थाजंदो yung masam ji jom to jarok te kana lo na to ba kamai te bom ge lam chat su ma pai lo do ra kai nom to ma pai lo ni ai oi ta bra nang gi le cha sa lo ra di kamai to ni si dia si bo ai man do ra na tra ga nang man do ra nang ma diam thi ni ma sak se ei jong li mi ke to ge nang ma sak se nang ma diam thi ni ha ba ko ju si thi bra kai nom to nang ma do jing ga nang le li ke na mi to lo nang khang ga bo ngang se ma bi lao ye na 지금 그냥 만들어 강대하고 그냥 만들어 쓰고 파레네 만바도 부디 능 만을 수고 수가이데 능나 남이 또 खरा लाउजरे इने मम्मी खुजरे दो लमजा सादा दुदी नंग लो रेडी फैदना ए जंग ली मी करिनो बसिबु करिनो मको ngरे मा पान पाइ थोक्तना होगलु से चाम द थोंग जे चे आई इचा से मगा थबाम द सुबम हमद्रे चलो चलो अदुम याम अखोय साइने को अंग साइने जुम नुंग लोशन बमा तंदने आइगी थवाइना पामचा खर बपोरा मगा माना थुगाय गरे बो खंगब्रा थुगाय गरे बो खंगब्रा आई वाखन याम थिने नुंगाइते दुगी वाखन ने हम रे कोक सादने ने की थुगाई बा होगलु ने नंग थुगाय ने होगलु जेंगनगे होगलु ने नंग थुगाय ने आई वाखन ने काम नुंगाइते खंगबा माना ngसाइ लागा आइगी बर्थडे द नंग गिफ्ट पीबदो कई पोट गिफ्ट पी होगलु मसा मोना खंगदे बको माइ नुपी द कई गिफ्ट पी गाना नंग थुगाय गे बदoi वाखन याम थिने नुंगाइते चलो होजि मक्से मुस कइनो नुंगाइ होजि मक्से मुस कइनो काइ दो हां कइनो काइ
ꯍꯧꯖꯤꯛꯃꯛ ꯁꯦꯝꯆꯣ ꯅꯪꯅ ꯊꯨꯒꯥꯏꯔꯒ ꯀꯥꯎꯔꯕ ꯀꯥꯎꯁꯟꯅꯈ꯭ꯔꯕꯣ ꯅꯪꯅ ꯖꯨꯝ ꯅꯨꯡ ꯁꯦꯡꯗꯣꯛꯄꯗ ꯅꯪꯅ ꯀꯨꯂꯔꯁꯦ ꯆꯤꯡꯕ ꯃꯇꯝꯗ ꯀꯨꯂꯔꯁꯤꯅ ꯇꯛꯇꯅ ꯀꯩꯅꯣ ꯑꯩꯒꯤ ꯀꯥꯁꯥ ꯔꯦꯟꯖꯦꯜꯒꯤ ꯃꯈꯨꯝꯒꯤ ꯃꯀꯣꯛꯇꯣ ꯊꯨꯒꯥꯏꯈ꯭ꯔꯦꯗꯅ ꯑꯩ ꯆꯪꯉꯨ ꯆꯪꯗꯦ ꯅꯆꯤꯟ ꯊꯤ ꯅꯪꯅ ꯀꯨꯂꯔꯁꯦ ꯆꯤꯡꯕꯗ ꯇꯧꯏꯅꯦ ꯍꯥꯏꯅ ꯈꯪꯗ꯭ꯔꯣ ꯅꯪꯅ ꯇꯧꯔꯝꯗꯣꯏꯕ ꯅꯆꯤꯟ ꯊꯤꯗꯅ ꯀꯃꯥꯏꯅ ꯑꯩꯅ ꯆꯤꯡꯗꯕ ꯑꯩ ꯏꯆꯥ ꯄꯨꯛꯅ ꯂꯩꯕꯩꯅ ꯑꯩ ꯀꯩ ꯊꯕꯛ ꯁꯨꯗꯣꯏꯕ ꯏꯄꯥꯏ ꯄꯥꯏꯕꯤ ꯅꯪ ꯊꯨꯅ ꯁꯦꯝꯃꯨꯆꯣ ꯅꯪꯅ ꯇꯧꯏꯃꯤ ꯅꯪ ꯑꯅꯤꯔꯛ ꯁꯨꯔꯕꯅꯤ ꯊꯨꯒꯥꯏꯕ ꯍꯟꯗꯛꯁꯤꯒ ꯑꯍꯨꯝꯂꯛ ꯃꯥꯅ ꯇꯧꯔꯒ ꯑꯩꯅꯗꯤ ꯍꯥꯏꯈ꯭ꯔꯦꯅꯦ ꯑꯩ ꯋꯥꯔꯤ ꯑꯗꯨꯝ ꯂꯩꯒ ꯅꯪꯅ ꯇꯧꯏꯅꯤ ꯇꯨ ꯆꯤꯡꯆꯣ ꯑꯝꯇ ꯆꯤꯡꯆꯣ ꯑꯝꯇ ꯆꯤꯡꯆꯣ ꯍꯧꯒꯠꯂꯣ ꯑꯝꯇ ꯆꯤꯡꯆꯣ ꯍꯧꯒꯠꯂꯣ ꯑꯝꯇ ꯆꯤꯡꯆꯣ ꯑꯗꯨ ꯆꯦꯛꯁꯟꯗꯦ ꯑꯩ ꯆꯤꯡꯍꯟꯒꯦ ꯑꯝꯇ ꯍꯧꯒꯠꯂꯣ ꯁꯤꯒꯔꯣ ꯊꯨꯒꯥꯏꯔꯝꯃꯤꯁꯦ ꯀꯩꯅꯣ ꯍꯦ ꯇꯦ ꯐꯥꯔꯝꯃꯤꯁꯦ ꯅꯪꯅ ꯇꯨ ꯁꯤꯒꯤ ꯀꯨꯂꯔꯁꯦ ꯁꯣꯝꯗ ꯆꯤꯡꯉ ꯆꯠꯄꯗ ꯇꯧꯏꯅꯦꯕ ꯁꯤ ꯀꯅꯥ ꯇꯦ ꯐꯥꯔꯝꯃꯤꯅꯣ ꯑꯗꯨꯒ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯀꯥꯏꯈ꯭ꯔꯦ ꯅꯪꯅ ꯐꯥꯔꯤꯅꯤꯗꯅ ꯇꯦꯞꯇꯨꯗꯤ ꯅꯪꯅ ꯇꯧꯏꯃꯤ ꯅꯪꯅ ꯌꯥꯝꯅ ꯀꯥꯏꯈ꯭ꯔꯦꯅꯦ ꯑꯩꯅ ꯐꯥꯏꯅꯦꯕ ꯀꯥꯏꯅ ꯍꯦꯟꯗꯣꯛꯈ꯭ꯔꯗꯤꯅ ꯃꯆꯤꯟꯗꯨ ꯌꯨꯡꯇꯣ ꯅꯥꯀꯜ ꯑꯃ ꯌꯥꯎꯗ꯭ꯔꯦ ꯅꯠꯇꯦ ꯅꯪꯁꯦ ꯐꯖꯅ ꯂꯩꯕ ꯉꯝꯗ꯭ꯔꯣꯅ ꯀꯩꯅꯣꯅꯦ ꯅꯪꯅ ꯁꯤꯒꯤ ꯀꯨꯂꯔꯁꯦ ꯁꯤꯒ ꯂꯣꯏ ꯆꯤꯡꯉꯤꯗꯤ ꯃꯔꯤ ꯅꯪꯅ ꯁꯤꯒꯤ ꯀꯨꯂꯔꯁꯦ ꯁꯣꯝꯗ ꯆꯤꯡꯕꯗ ꯇꯧꯏꯅꯤ ꯇꯨ ꯁꯤ ꯀꯨꯂꯔꯁꯦ ꯅꯪꯅ ꯆꯤꯡꯕꯗ ꯁꯦꯡꯗꯣꯛꯄꯗ ꯁꯤꯒ ꯂꯣꯏ ꯃꯔꯤ ꯆꯤꯡꯉꯦ ꯑꯗꯨ ꯅꯪ ꯈꯪꯉꯝꯃꯔꯣꯏ ꯀꯌꯥꯝ ꯃꯣꯠꯂꯤ ꯌꯦꯡꯉꯨ ꯁꯦꯡꯗꯣꯛꯀꯅꯤ ꯌꯦꯡꯉꯨ ꯁꯤ ꯊꯨꯗꯣꯛꯑꯦ ꯅꯪꯅ ꯇꯧꯏ ꯅꯪꯅ ꯊꯨꯅ ꯁꯦꯝꯃꯨꯆꯣ ꯑꯩ ꯈꯪꯗꯦ ꯁꯦꯝꯃꯨ ꯅꯥꯂꯥꯗ ꯍꯨꯟꯗꯣ ꯑꯅꯤꯔꯛ ꯁꯨꯔꯕ ꯁꯦꯝꯃꯨꯆꯣ ꯌꯨꯁꯨ ꯇꯧꯗꯕ ꯋꯥꯌꯥꯟꯇ ꯂꯩꯕ ꯑꯩ ꯆꯠꯂꯨ ꯍꯥꯏꯔꯣ ꯕꯖꯥꯔꯗ ꯅꯆꯥꯁꯦ ꯄꯨꯔꯒ ꯄꯨꯔ ꯆꯠꯄ ꯍꯥ ꯑꯩ ꯅꯆꯥꯁꯦ ꯄꯨꯔ ꯁꯦꯝꯃꯨꯆꯣ ꯍꯥꯏꯔꯣ ꯑꯩ ꯅꯆꯥ ꯅꯨꯄꯤꯁꯦ ꯄꯨꯔꯒ ꯁꯦꯝꯃꯨꯆꯣ ꯍꯥꯏꯔꯣ ꯒꯥꯔꯤꯒꯗꯣ ꯊꯧꯗꯣꯛ ꯍꯥꯏꯔꯣ ꯄꯤꯇꯟꯁꯨ ꯄꯨꯔ ꯆꯠꯂꯣ ꯍꯥꯏꯔꯣ ꯑꯩ ꯀꯥꯔꯇꯨꯟꯗ ꯀꯩꯅꯣ ꯇꯧꯏꯗꯣ ꯀꯩꯗꯧꯔꯒꯦ ꯌꯨꯝꯗ ꯀꯩ ꯇꯧꯕ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯈꯔꯒ ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯕꯗꯨꯒ ꯑꯩꯅ ꯁꯣꯝꯗ ꯗꯤꯅꯦ ꯑꯍꯟ ꯃꯥꯟꯁꯤꯜꯂꯦ ꯅꯪꯅ ꯑꯉꯥꯡ ꯃꯆꯥ ꯁꯥ ꯂꯩꯁꯦ ꯀꯩꯅꯣ ꯌꯨꯝꯗ ꯁꯦꯠꯆꯕꯗꯨꯕꯨ ꯑꯩꯈꯣꯏ ꯁꯥꯏꯁꯦ ꯃꯣꯏ ꯃꯃꯥꯅ ꯉꯔꯥꯡ ꯑꯉꯥꯡ ꯃꯆꯥ ꯃꯥꯜꯂꯦ ꯍꯥꯏꯕꯗ ꯍꯔꯥꯎꯈꯤꯁꯤꯅ ꯅꯪ ꯑꯩ ꯌꯣꯜꯂꯤꯕ ꯚꯤꯗꯤꯑꯣ ꯀꯥꯞꯄꯗ ꯏꯀꯥꯏꯗꯅ ꯃꯤꯅ ꯊꯤ ꯉꯥꯡꯉꯦꯅ ꯀꯅꯥꯅ ꯊꯤꯅ ꯉꯥꯡꯉꯛꯏꯕ ꯀꯅꯥꯅ ꯅꯉꯣꯟꯗ ꯉꯥꯡꯉꯛꯏꯕ ꯏꯀꯥꯏꯗꯅ ꯑꯩ ꯌꯣꯜꯂꯤꯌꯦ ꯅꯪꯅ ꯐꯤ ꯀꯩꯅꯣꯅꯦ ꯐꯤ ꯐꯠꯇꯕ ꯁꯦꯠꯂꯤ ꯍꯥꯏ ꯅꯠꯇꯦꯅꯦ ꯀꯥꯔꯇꯨꯟꯗꯣ ꯑꯉꯥꯡ ꯃꯆꯥ ꯃꯥꯜꯂꯦ ꯑꯍꯟ ꯃꯥꯜꯂꯦꯅ ꯃꯤꯅ ꯍꯥꯏꯔꯛꯏꯗꯨꯒ ꯅꯪꯅ ꯗꯤꯅꯦ ꯑꯍꯟ ꯃꯥꯜꯂꯦ ꯏꯀꯥꯏꯗ꯭ꯔꯗꯣ ꯑꯩꯈꯣꯏ ꯕꯥꯅꯤ ꯆꯥꯟꯅꯗ꯭ꯔꯗꯤ ꯅꯪ ꯅꯃꯤꯠꯇꯣ ꯁꯣꯛꯑꯅꯤ ꯅꯪ ꯚꯤꯗꯤꯑꯣ ꯀꯥꯞꯅ ꯈꯣꯠꯅ ꯇꯧꯈꯤꯗꯧꯁꯤ ꯆꯨꯁꯃꯥ ꯎꯞꯄꯤꯁꯨ ꯎꯗ꯭ꯔꯣ ꯁꯣꯛꯇꯅꯕꯒꯤ ꯐꯔꯦ ꯅꯔꯥꯏꯕꯛꯇꯨꯝ ꯐꯩꯅꯦ ꯅꯆꯥ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯁꯨ ꯁꯦꯟꯅꯕ ꯑꯍꯟ ꯑꯃꯁꯨ ꯁꯦꯟꯅꯕ ꯑꯗꯨꯏ ꯃꯊꯛꯇ ꯑꯩꯅ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯅꯝꯕ ꯅꯪ ꯀꯅꯥ ꯅꯝꯃꯣꯏꯒꯦ ꯅꯝꯃꯣꯏꯗ꯭ꯔꯣ ꯑꯩ ꯅꯪꯒ ꯅꯪꯗꯣ ꯈꯔ ꯑꯍꯟ ꯃꯥꯜꯂꯨ ꯏꯀꯥꯏꯖꯩ ꯃꯤ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯅꯪ ꯌꯦꯡꯕꯗ ꯃꯆꯥ ꯑꯅꯤꯒꯤ ꯃꯄꯥ ꯃꯥꯟꯗꯦ ꯃꯥꯟꯗꯕꯅ ꯐꯠꯇ꯭ꯔꯣ ꯃꯥꯟꯗꯕꯅ ꯐꯠꯇ꯭ꯔ ꯀꯩꯅꯦ 이까이 깡더봐 잠깐 ꯒꯛꯂꯥꯎꯔꯣ ꯑꯉꯥꯡꯗꯣ ꯅꯪꯅ ꯍꯟꯅ ꯌꯦꯡꯒꯅꯤ ꯈꯪꯕ꯭ꯔꯥ ꯄꯤꯌ ꯄꯣꯡꯒꯦ ꯁꯤꯔꯣ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗ ꯄꯝꯈꯤꯖꯩ ꯆꯈꯣ ꯐꯨꯔꯤꯠ ꯆꯛꯇꯥꯗꯨꯒ ꯅꯪ ꯅꯁꯛ ꯐꯤꯕꯝꯗꯨꯒ ꯑꯩ ꯌꯥꯝ ꯁꯥꯊꯤꯅ ꯍꯩꯅꯗꯦꯀꯣ ꯆꯈꯣ ꯅꯪ ꯌꯣꯟꯕꯇꯅꯤꯕ ꯍꯩ ꯐꯖꯅ ꯆꯨꯝꯅ ꯍꯥꯏꯔꯁꯨ ꯑꯩꯉꯣꯟꯗ ꯄꯥꯎ ꯅꯪꯉꯣꯟꯗ ꯀꯅꯥ ꯌꯣꯟꯒꯦ ꯁꯦꯡꯉꯣ ꯁꯤꯂꯥꯛꯑꯣ ꯅꯁꯛ ꯐꯖꯕꯗꯣ ꯅꯝꯕꯤꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯥꯏ ꯑꯩꯈꯣꯏ ꯕꯥꯅꯤ ꯆꯥꯟꯅꯗꯦꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯍꯥꯏꯔꯛꯑꯣ ꯃꯌꯥꯝꯅ ꯑꯩꯁꯦ ꯑꯍꯟ ꯃꯥꯜꯂꯦ ꯃꯁꯛ ꯌꯥꯝ ꯊꯤꯑꯅ ꯀꯃꯦꯟꯇ ꯍꯥꯏꯔꯛꯄꯗꯣ ꯑꯩꯈꯣꯏ ꯁꯥꯏ ꯌꯥꯝ ꯍꯔꯥꯎꯏꯕ ꯂꯣꯏꯔꯦꯕꯀꯣ ꯀꯅꯥꯅ ꯍꯔꯥꯎꯔꯤꯕ ꯅꯪ ꯍꯔꯥꯎꯏ ꯅꯪ ꯉꯔꯥꯡ ꯅꯣꯏ ꯃꯃꯥꯅ ꯅꯪ ꯃꯁꯛ ꯐꯖꯩ ꯍꯥꯏꯕꯗ ꯅꯣꯛꯇꯅ ꯇꯧꯗꯨꯗꯤ ꯃꯁꯛ ꯐꯖꯩꯑꯅ ꯍꯥꯏꯔꯛꯑꯦꯅ ꯑꯗꯣ ꯑꯩꯗꯤ ꯐꯖꯩ ꯍꯥꯏꯔꯛꯇꯦꯅ ꯃꯁꯛꯁꯤꯒ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯅꯪ ꯍꯟꯕꯤ ꯃꯥꯜꯂꯦ ꯀꯃꯥꯏꯅ ꯃꯤ ꯃꯃꯥꯅ ꯃꯁꯛ ꯐꯖꯩꯌꯦꯅ ꯍꯥꯏꯔꯒꯅꯦ ꯑꯩ ꯀꯦꯃꯦꯔꯥꯗꯒ ꯆꯥꯎꯔꯝꯗꯣꯏꯅꯦ ꯉꯥꯡꯁꯦ ꯃꯃꯥꯅ ꯃꯁꯛ ꯐꯖꯩꯌꯦꯅ ꯍꯥꯏꯔꯒꯅꯦ ꯍꯔꯥꯎꯖꯔꯤꯕ ꯈꯪꯕ꯭ꯔꯥ ꯁꯣꯝꯗꯗꯤ ꯑꯩꯅ ꯐꯖꯔꯒ ꯑꯩꯅ ꯏꯆꯥ ꯄꯣꯛꯄꯒꯤ ꯁꯣꯝꯗ ꯋꯥꯗꯅ ꯑꯩ ꯏꯁꯥ ꯌꯣꯛꯀꯁꯦ ꯐꯨ ꯊꯥꯡ ꯉꯝꯗ꯭ꯔꯦꯗꯣ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯤꯁꯦ ꯄꯊꯣꯛꯈ꯭ꯔꯦ ꯂꯣꯏꯔꯦ ꯆꯥꯎꯔꯅ ꯄꯥꯊꯣꯛꯀꯗ꯭ꯔꯥ ꯎꯅꯤ ꯒꯨꯗ ꯍꯣꯏ ꯇꯥꯎ ꯃꯃꯥꯏ ꯃꯁꯛ ꯂꯧꯒꯗ꯭ꯔꯥ ꯂꯧꯅꯤ ꯒꯨꯗ ꯚꯦꯔꯤ ꯒꯨꯗ ꯆꯠꯄꯃ ꯀꯩ ꯕꯝꯗ ꯄꯤꯔꯣꯁꯦ ꯀꯩꯗꯧꯔꯒꯦ ꯃꯥꯜꯂꯦ ꯃꯤ ꯃꯆꯥ ꯋꯥꯏꯔꯨꯔ ꯄꯝꯕ ꯃꯥꯜꯂꯦ ꯀꯩꯗꯧꯔꯒꯦ ꯆꯞ ꯃꯥꯟꯅꯩꯁꯦ ꯃꯁꯛꯁꯨ ꯃꯥꯟꯅꯩ ꯀꯂꯔꯁꯨ ꯃꯥꯟꯅꯩ ꯃꯤꯅ ꯃꯥꯜꯂꯤ ꯃꯥꯟꯗꯦ ꯃꯤ ꯑꯇꯣꯞꯄꯅ ꯃꯥꯜꯂꯤ ꯍꯥꯏꯔꯛꯄꯩ ꯃꯊꯧ ꯇꯥꯗꯦ ꯃꯥ ꯃꯁꯥꯅ ꯃꯥꯜꯂꯤ ꯍꯥꯏꯖꯔꯤꯁꯤꯅꯤ ꯌꯦꯡꯉꯨ ꯑꯩ ꯐꯤꯕꯝꯁꯦ ꯑꯩ ꯆꯠꯂꯦ ꯕꯥꯏ